I News Guwahati da Maitilongi Pau Tabiribasingbu Yan Hanbumaktada Chingangbam Suzitrani Kurumjari. Husing a Sigi Samlapa Mariba Pausing Lowirase. Ukraine gi Sumida Russian Army na ahing nungthil khaidana landaba leptabadagi Assamdagi Mahairoi Yankai Taret Sumidagi Thorakpangamdana Lanjinduna Leire Hairi. Chana Thaknabagi Polam Singsu Leitabadagi Bunkerna Chingbada Yamnamak Wana Khangli. Yamna thunamak makoibu kanbiyu natrabadi sathina khudong thibada taba yai haina yamnamak thamoi shokna paudam lakhi masi ngarang India da thunglakiba Assam dagi mahiroi singna phongdorakhibane makoi yamnamak wana thawai khubak ta haptuna pung kunithoi chupna khongna laklaga Ukraine gi ngamkhai lanthorakpa ngamkhi su hairi Chahi kumon kaya leptana pangthoklakpagum lagliba lamta thagi kunipani panba March kuntra yumsagaisa numitta nongchup leihau ching irathongni bubon baruni mahasna numit thokle senglaba thoromasida mitei ichil inaw khwai khibikna lengbiraktuna irathongni asibu mapung phahan binaba umanglai ngakselup sonai kasar Assamgi maikheidagi haijarakli Laifam Lena Sida Lambi Anidagi Habadi Moti Nagardagi Haizinba Lambi Bubon Nagar Dalariba Kangla Sagi Kubam Paraga Natraga Nikama High School Paraga Lengbirakpa Yagani Haina Oinam Krishna Chandra Singh President Amadi General Secretary Haurongbam Rajmanina Punna Thadorokpa Chirol Amana Phongdorakli Manipurani Subatanka ki hayeng March manga da pangthokadoriba mikhalasida district taragi kendra kunithoida nupi mirep ani yauna punna mirep marfutrani thoina lamba tongnagadori apunba voter na lakh nipan dasmik ahumukne mikhalasida punna BJP gi mirep kunithoi Congress ki taranipan NPP gi taramathoi JDU gi tara NPF ki tara RPI atwale gi ahum NCP gi ani Sibsena gi ani CPI gi ama Rashtriya Janahit Sangharsh gi ama amadi Independent Mirep Tarani Thoi yauna punna Mirep Marfutarani Thoina lamba tongnagadori bane Kendra Kunithoi asigi manungda tarama thoi di ST gi reserve ne hayengi laibak yengnagadori basida Thobal Kendrada hanagi Manipur gi CM Okrami Bobi amadi Nungba Kendrada Deputy CM oiramba Gaikhangam na chingbasu yauri Akanba section Thoranga Loina Hayeng Jiribam Kendragi Mikhalda Mathau Togodaba polling personnel sing ngase yupung mapan makhaidagi Jiribam DC complex dagi district election officer Jiribam W Malemngan ba chengleina magi polling station sing da chatnanaba lamthakre Mikhalasida voter singna matam chana thokpiraktuna masa masagi vote thadabagi hak adubu manghanbigano amadi Mikhalasida pamdaba thokhaningdaba thokdoksing thoktanaba ingna chingna pangthokpa Oirasanu Haina polling officer asina haike. Kendra sigi khwaidigi lap polling station amoriba Narayanpur polling station gi personnel sing hana lamthakibaga loinana nungthilpung amagi manungda masa masagi polling station singda yoba ngamnanabagi pandam thamli haina DEO na makha takhi. Hayeng ayuki pung taret tagi nungthil pung mari fawba bot thadagadoriba sida Mikhalga mari leidana ihan hanboina presiding officer oiribi Jury College ki assistant professor Sagolsem Monalisa Devi ga hakthingna unabada mahakna haike Jiribamgi oina nupi khaktana duty tawgadoriba si punna polling station mangane nupi presiding officer oina chatpa phangba asida chawthokchaba amadi nungaiba phawi nupi khaktagi polling party oiba model polling station asida official duty tawba haibasi laibak phabani voter singna matam chana thokpiraktuna vote thadabiyu phongdorakhi Lamthavada Khetrimayum Ravi Kumar Singh SP Jameson Hangshing ADC S Indrajit Singh Returning Officer N Vidyananda Singh DEO TH Amurasi Chanu JEO M Devanand Singh Assistant Returning Officer Amadi KH Ibotombi Singh Su Sarukyakhi Panbayai Punna polling station Nipulaiba Jiribam Kendra Sida Punna Mirep Marina Lamba Tongnari BJP gi Namirakpam Buddha Chandra Singh NPP gi Makakmayum Abbas Khan Janata Dal U gi Muhammad Asauddin sitting MLA Amadi Congress ki Bardur Rahman ne
Wangjing Tentha Kendragi Manung Chana Lairiba Wangjingi Mafam Kayada BJP ki candidate Paunam Brozen Amadi Maki worker Singna Wangjing the Labor Congress Pu Pamjaba Amadi Congress Mirep Moirangtem Hemanta Singbu Nungsijaba Mioi Kayada Kihan Bagi Thong Chatharaduna Mayumda Nung Thazinba Nomai Kapsinba Amadi Garina Chingba Tugai Bagi Thong Kya Leptana Chatharakli Haukiba Mars ki ani amasung ahumda BJP ki workers sing na chathakiba hingsa gi thong sing miyamna unakrabani hayeng March mangada thadanagadoriba vote asida BJP ki candidate P Brozen gi home polling oriba 34/9 dagi 34/17 asida free and fair vote tohan binaba amadi Wangjing ki polling station mapanda Congress polling agent phamba ngamhanbiu voter singbu aki akhang thokhan biganu haina Wangjing Tentha BCCI gi president SH Gobesor Singna thadorokpa chirol amana phongtorakle Chayol ama helaklaba Russia amadi Ukraine gi lan asida India macha ani leikidrabagi matung Ukraine gi konung sahar Cape Manakta Indian Mahiroi ama nongmaina panduna sokre Sardagi chenthoknaba hotnabada gulina panbani hairi mahak hauzik hospital da laikanaduna leiri haina General VK Singna paumisingda phongdorakhi Asumna ngasi Russia amadi Ukraine langi mapani chanba numitne Ukraine gi khwaidigi chawba nuclear project Zaporizhia nuclear plant Russia na lokshinkre haina Ukraine gi media na hairakli Ukraine da leriba nuclear plant tramanga Russia na mathang paishin kiba yana leirakli International Atomic Energy Agency IAEA na haikibada projectile capsule kiba du nuclear reactor leiriba saruk aduda natte mai chaklamba dusu muthatpa ngamkre aduga projector kabla kibasi Russian force nane adubu radiation leak su oidri makatana phongdorakhi karigumba khudong thiningai amata leitre su hairi Panbayai Ukraine gi President Zelensky na power plant asida Russian military na chathakiba action adugi video footage ama thadokladuna Russian artillery na plant asida mai chakhankhiba du matamadugi Soviet na palingai Ukraine da nuclear accident thoktuna mioi lising kayagi punsi mangkhiba aduga changdamna rakhi hariba nuclear plant asi Europe ki manung dasu khwaidigi chawba nuclear plant oiribane UN की रिपोर्ट मतुंगिना मियोई मिलियन अमा हेनबना यूक्रेन थादोक्तुना चेनख्रबने यूरोपियन यूनियन ना यूक्रेन दगी चेंथोरखिबा खुदिमक रिफ्यूजी स्टेटस पीबा पाम्बत नतना यूरोपियन यूनियन अमदी यूएस ना यूक्रेनियन रिफ्यूजी सिंग ngak sengani habagi thajaba pirakre यूक्रेनियन सिंग हंगेरी की बुदापेस्ट तमना चेंथोकनरगले पोलैंड नसु यूक्रेन की नुपी अंगांग सिंग तरामना ओकले जरगसिदा यूक्रेन की प्रेसिडेंट जेलेंस्की Russia na landarak pasida ahumlak sining chittagi hinghaure haibagi thajaba yaba pawamso lakli Russia na landarak padagi malem gi khwaidagi chawba plane kaikhrabane Dostonel airport ta khamdun laiba Anatonov AN-225 Russia gi missile selling na thugaikhrabane Ukraine sahar Mariupol amambana kupsinkhre haiba yai Russia na leptana landarak padagi sarasigi michamyam kokta khut hapnare mai ising leitabata natana chanabasu leisilaktre asogapan nangbasu masing lakngamdre haire Dr Singna anabasingi punsi kananaba honabada achouba awaba ama oire Ukraine gi awangnokpok thangba saruktasu Russia na leptana bomb thadari Cape sahar karamba matamda Russia na lokshinkiba matam ngaiduna leibagi maongne Tawatabo Russian army singi maraktasu asi anakaya yaudabadi natri Russian convoy Cape ki yamnamak manak naksilakle su haire Nakalamaromda nongchup ki laibak sing Russia gi mathakta sanction thamjinba tanabagi phibamdani leiribase Russia gi thau ban tawnanaba kanna laurakle Russian oligarch yankai America changba thingkre Gari Saba Company Malim the Maming Chetliba Volkswagen na Russia da Makoigi production Tingjinkrek. Adidas Company na Russian athletes sing da sponsor toba lokthokre. Switzerland da Russian singi Maral Matum Fritz tokre. Canada na Russian singi oina port ta changba ban tokre. Japan su Russian bank singi matakta sanction thamjilakre. America su Russia gi matakta kari ahenba sanction thamba yaba koithi thiri. Adubu US ki phirepti lan amasung muknabada yawpa pamde adubu madugi damaktadi sem saduna laisu hairakle
Police Belarus border ga yamnak naknana BP National Park da anisuba tangka ki oina Russia amadi Ukraine phaminaduna wari sanaba loisenkre adubu ikan kanabadi uba phangdri Russia gi maikaidagi wari sanaba asida Putin gi yamnak naknaba V Modinov na luchingki lan lepagi matangdadi yanaba amata purakpa ngamkhide adubu mapan lebaki miyoising amadi michamsing soida ngamdana evacuation taunanabagi humanitarian corridor sembagi matangdadi lebak ani asina yanaba purakhi Pakistan gi Peshawar da tamthiraba bom ama pokhaikre masjid amada irai numit ki namaz tauringai pokhaiki basida miyoi yankai taruk khudakta siki aduga chamaga marfutra marina asoka pannangki asokpa singi manungdasu yamnamak pibam luna leiba kaya yawi haire Australian Open da January da mai pak khrbagi matung maki hakchang mapung phana phagatri hairaduna world number 1 S Barty Indian Wells amadi Miami Open Tennis Tournament tagi withdraw tawkre chahi kunmanga surabi Australian sanaroi asi lengjum khwang amadi makhongda sokpadagi yapnamak wana khangduna leiribani hariba matam asida mahakna tongan ba Grand Slam ahumsu mai pakpa ngamkibani Aroiba dangasigi tentakpa maroiba pau khara Haukiba pung kunmari asida India da COVID ki anuba positive case lising taruk ka chahum marfutra taruk phangki chani supna amana COVID na maramoituna laikhide Arunachal Pradesh ki ihan hanba travel film festival dirang da pangthoklagani Itanagar dagi kilometer 15 lapna holongi da leiba Greenfield Airport lakriba August 15 dagi operation hauragani NACN IM gi General Secretary TH Muiva ngasi masang ngamlaktabadagi Camp Hebron dagi airlift tawduna puraklaga Dimapur gi hospital amada admit tawkhre chahi marfunipan suraba naga leader asi khanghodana masang ngamlaktabadagi maki doctor singna hospitalized tawnanaba hairakkhibane Meghalaya gi CM Conrad K Sangmana Meghalaya amadi Assam gi tainabada leiriba chayet nariba area 12 gi manungda taruki matangdadi center na tangdangba firep laurakani haikre masigi matangda Assam gi CM Himanta Biswa Sarma ga loinana makhoi ani lakliba March 8 Delhi da chatkadori Awang nongpok India gi ahanba Lamborghini Huracan Evio RWD Shillongi customer amada khusinakre Malemda khwaidigi tangba gari singi manungda amawariba gari asi Shillongda hokiba ningthau kaba numita khusinakibani gari asigi mamal lupa crore 3.2 ni hairi Supreme Court of India na packet kiba thorangi manungchana India gi High Court namakta pilot basis ta e-seva kendra sing hangdokre Assam gi oina Guwahati High Court ta e-seva kendra hangdokhe Punjab ki CM Charanjit Singh asi Guwahati da laktuna ima kamakya khurumkhre Tripura ki CM Biplab Kumar Devna mahaki thagi tolop Ukraine dagi halakpa Indian mahairoi singi air fare gi oina sinanabagi kathoklagani lauthokre senfam asi Delhi dagi Agartala da halakpa mahairoi singi air fare gi oigani hairi Hanagi Australian cricketer Shane Warne laikhidre heart attack oiramgani chingnari Mahak masagi chahi yankhaini thoi sukre World Taekwondo G2 tournament ta medal phangba ahanba Indian nupi athlete Rupa Bayorna oikre Mahak Arunachal Pradesh tagini Ukraine sargi kharkibam sung sumi dagi Russia gi Belgorod region tamna India gi mahairoi amadi foreigner sing Ukraine dagi evacuate tawnanaba Russian bus chamaga kuntra sem saduna leire hairi Haukiba pung nipunipan da India lising tara hena Ukraine dagi puthorakpa ngamke Russia na haujiksu rocket ta Indian tricolor thetli adubu US UK amadi Japan gi phiral singdi lokthokrabane No to war haina lokthokraba matung Russian TV channel gi staff namag lives on air da resign tawkhre Russia amadi Ukraine gi crisis asina global stock ta chawna sokhalakle amadi Russia gi court ta langsilakladuna karigumba lanasi leplabadi Russia gi mathakta thamlamba sanctions sing lokthoklagani haina US President Biden na lokthokre ngasi gerna di Arambai News Guwahati da maitelon gi pau sandok chaba matang se loisinjaba ga loinana tabiri basingbo amkaso hanna khurumjari